ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯅꯥꯕꯒ ꯃꯥꯟꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯗꯥꯛꯇꯔꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯦꯕ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯑꯃꯨꯛꯀ ꯇꯧꯊꯣꯛꯑꯒ ꯔꯤꯄꯣꯔꯠꯇꯣ ꯌꯦꯡꯍꯜꯂꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯑꯃꯨꯛ ꯇꯧꯕ ꯆꯠꯂꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯉꯥꯇꯤꯂꯥꯗꯩ ꯒꯥꯔꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 9 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯑꯗꯣ ꯏꯝꯄꯜꯁꯇ ꯇꯧꯗꯣꯏꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯕ ꯈꯪꯗꯦ ꯌꯥꯝ ꯊꯦꯡꯉꯤꯗꯤ ꯍꯥꯏꯅꯩ ꯑꯗꯣ ꯉꯁꯤꯗꯤ ꯑꯊꯧꯕ ꯅꯤꯄꯥꯁꯤꯅ ꯉꯁꯥꯏ ꯉꯁꯤꯗꯤ ꯊꯦꯡꯗꯣꯔꯤꯌꯦ ꯑꯗꯣ ꯌꯦꯡꯒꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯑꯥꯗ ꯇꯧꯔꯒꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯑꯩ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯅꯥꯏ ꯍꯥꯏꯅ ꯑꯞꯂꯣꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯛꯏꯅꯤ ꯀꯩꯀꯩ ꯍꯥꯏꯔꯛꯄꯗꯁꯨ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯍꯛꯆꯥꯡꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯝ ꯅꯥꯕ ꯃꯤꯒ ꯃꯥꯟꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯑꯗꯣ ꯆꯥꯗꯕꯒꯤ ꯃꯌꯥꯝꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯀꯪꯉꯦ ꯑꯗꯣ ꯗꯥꯛꯇꯔꯗ ꯆꯠꯂꯒ ꯀꯃꯥꯏꯅ ꯔꯤꯄꯣꯔꯠ ꯀꯩ ꯍꯥꯏꯔꯛꯄ ꯑꯣꯄꯔꯦꯁꯟ ꯃꯊꯧ ꯇꯥꯔꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏꯅꯤ ꯑꯣꯄꯔꯦꯁꯟꯗꯣ ꯇꯧꯅꯤꯡꯗꯕ ꯑꯩꯅ ꯑꯗꯣ ꯑꯥꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯖꯤꯂꯥꯗꯩꯗꯤ ꯑꯩꯒ ꯏꯅꯝꯇꯣꯟꯒ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯁꯨ ꯇꯣꯡꯗꯣꯏꯅꯤ ꯃꯃꯥꯅ ꯏꯄꯥꯝ ꯊꯣꯡꯉꯥꯟꯗꯩ ꯃꯃꯥ ꯀꯥꯔꯅꯤ ꯕꯉꯥꯇꯤꯂꯥꯗꯩꯗꯤ ꯑꯩꯒ ꯏꯅꯝꯇꯣꯟꯒꯇ ꯂꯥꯛꯑꯦ ꯏꯅꯦꯝꯕꯣꯛ ꯆꯠꯀꯗꯕꯗꯣ ꯏꯅꯦꯝꯕꯣꯛꯇꯣ ꯉꯁꯤ ꯄꯟꯆꯥꯌꯠ ꯑꯣꯐꯤꯁꯇ ꯆꯠꯄꯩ ꯃꯊꯧ ꯑꯃ ꯂꯩꯍꯧꯅ ꯃꯥ ꯆꯠꯄ ꯌꯥꯗꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯂꯩꯔꯥꯏ ꯀꯥꯏꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯀꯩꯅꯣ ꯌꯧꯔꯦ ꯑꯅꯥꯕ ꯀꯅꯥꯅꯣ ꯍꯪꯉꯦ ꯗꯥꯛꯇꯔ ꯒꯥꯔꯤ ꯆꯠꯂꯤꯁꯦ ꯀꯅꯥꯅꯣ ꯅꯥꯔꯤꯁꯦ ꯑꯩ ꯏꯅꯝꯃꯗ ꯏꯔꯥꯏꯁꯤꯅꯤ ꯑꯅꯥꯕ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦ ꯈꯪꯕꯗ ꯏꯆꯥꯅꯨꯄꯥꯁꯨ ꯁꯤꯂꯣꯡ ꯂꯩꯀꯥꯏꯗ ꯂꯩꯌꯦ ꯑꯗꯨ ꯇꯨꯏꯁꯟ ꯇꯝꯕꯗꯩ ꯍꯜꯂꯛꯑꯝꯃꯤ ꯁꯤꯂꯣꯡꯗꯣ ꯃꯣꯏꯁꯨ ꯆꯞ ꯆꯥꯅ ꯃꯣꯏꯁꯨ ꯇꯨꯏꯁꯟ ꯇꯝꯕꯗꯩ ꯍꯜꯂꯛꯑꯦ ꯑꯗꯨ ꯃꯥꯁꯨ ꯂꯥꯛꯑꯦ ꯃꯣꯏ ꯁꯤꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯩ ꯃꯆꯥꯅꯨꯄꯥ ꯇꯥꯇꯣꯟ ꯃꯆꯥꯅꯨꯄꯥꯒ ꯃꯣꯏꯅꯤ ꯇꯨꯏꯁꯟ ꯆꯠꯂꯨꯅ ꯍꯜꯂꯛꯑꯦ ꯑꯗꯨ ꯁꯤ ꯑꯃꯨꯛ ꯍꯜꯂꯛꯑ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯨ ꯑꯅꯤ ꯇꯨꯏꯁꯟ ꯆꯠꯂꯨꯏꯔ ꯅꯪ ꯍꯥ ꯀꯩ ꯇꯧꯔꯛꯀꯦ ꯉꯁꯤ ꯇꯨꯏꯁꯟꯗ ꯀꯩ ꯁꯕꯖꯦꯛ ꯇꯧꯔꯛꯀꯦ ꯉꯁꯤ ꯗꯥ ꯁꯅꯤꯅꯗꯤ ꯀꯩ ꯁꯕꯖꯦꯛ ꯇꯧꯔꯛꯀꯦꯕ ꯉꯁꯤ ꯀꯩ ꯇꯦꯁꯅꯣ ग्रामर ꯒ꯭ꯔꯥꯃꯔ ꯇꯧꯔꯛꯄ꯭ꯔꯣ ꯇꯨꯏꯁꯟꯗ ꯇꯧꯔꯛꯄ꯭ꯔꯣ ꯐꯔꯦ ꯆꯠꯂꯣ ꯏꯁꯇ꯭ꯔꯤ ꯀꯕꯛ ꯆꯥꯊꯣꯛꯑ ꯆꯠꯄ ꯌꯥꯅꯤꯅꯦ ꯃꯃꯥꯁꯨ ꯂꯥꯛꯑꯦ कनानो लाइसे इनमा इनेम्बोक याउदे इनमा नंगी इनमा मोइनी खता लाइ कामिसे मा इनमनि नंगी इनम नते अखोय बान नोना सि दुकान हांगबा हांगदे हांगा होरे तो मा खता दो हायदे ममा दे पुरेजना खता ता लेहौरिदा अरे चलो स्कूल थेंगानी चलो चलो चाचा तो मैगी दो हापलो टिफिन दा जाओ चलो पापा चल ममा सु गारे सिदे पाम दे माना काय खम कनानो नारी से करम बनो ना बसे नाम से खंगरे अदे डॉक्टर दे ओरगा खताना हापागे मया अखोय लंबी दनी हापा रो के याम ngasi je chalu बरिगा लाले होती मयाम तो जम थियन का दो खंगे मखम दो जम नदी भी रो है बनी जम काम जाए तो अंजा करे कैमरा को गोरो था हम दो जवरगा मुझे हलते अखोय सिना बाई गा यासे ट्रैफिक ना लो मखम ट्रैफिक ना हौरे सिना बाई घाटे जम ना थोड़ा बने भसना ना दुपु मापन तारे तो आदे जवरगा कमाई तो बदे मैं सतोगे ngasi pung ahungga tabra khane sonapi to bolo rapati sonapi tawba do ngai rapati pung ahungga tabra khangde dum adi bai me dumai na jam na jang na oide ha ni jam na mi na jam than na lai hai ba ko ai da ta de khane ngang se mi yam thal de hai adi mi jam bhi roi hai mi jang de hai ba to chala ga du mai to ba e asi aura de traffic am ta le ero yang na yoran sunna SPT jathan
คนมาดีกันรถจะจะเลย Kudu mama ni bagi na puri jada. พี่ค่ะปรินาวตัวดักเตอร์วันนี้ท่านไปปรินาวตัวมาทุกได้นะมุปรินาวตัวบ้ามุจะดูแลด้วยเขาดีจาร์ด้วยนะตัวมาตะกี้ก็ได้แต่นู้นนี่อันนี้จะใครเสีย past floor สิดมาทักแต่อันนี้สุด floor แต่ฉันว่าพี่ตัวไว้กักขัดเลยเขาดีมันมีฉันมาทักแต่ตัวเดียวคุยช่วยฉันเล่าเรื่องตัวไปไอ้กิจนั้นมุดักเตอร์นี่รักประเทศตัวหานาดีด้วยนะอีรักบางไอ้ตัวดีด้วยฉันว่าพี่ตัวเห็นอันนี้ละแล้วฮันได้กิจที่เมสเซจตัวไว้นะวันนี้ฉันน่ะแล้วฉันว่าพี่ตัวก็ไล่เนี่ยบ้าเมสเซจตัวไว้นะฉันน่ะประตูที่ปรินาวตัวรับพี่ไว้นะมุಅದು ಒಂದು ಪ್ರಿಂಟ್ ಔಟ್ ತಗೋರೆ ಅದು ಯಾರೇ ಹುಜಿ ಕಾರೆ ಮಥಕ್ತ ತು ಮಾಂಗ ಫಮ್ ಮಾಡು ತು ಮಾಂಗ ಫಮ್ ಇಸನ ರಬಿ ತಗೋ ಚಿನ್ನ ಕನ್ನ ವಾ ಬದಲೋರೆ ರಾಮ ಥೋಯ್ತಾರೆ ngài đấy xem có thấy đấy mẹ làm xong ngài này cái am quý lên đó còn tôi vẫn không đi 6.5 hours later. อันนี้มูเอากุ้งบะเอามาบาร์มาขายเอามาด่าตัวเลยตัวไอ้งานแล้วมาดูกับไฟนั่นนี่โซโนกราฟีตัวก็รวยเลยตัวหัวจิมาขายแล้วกันน้ำมันจะอร่อยนะจันนี่มากันกันน้ำเกลือตัวโซโนกราฟีตัวครับพักแต่ไอ้ที่หาหน้าสมัยตัวมันตัวหัวจิที่ยามพาเลยให้บันจ้าโน่ให้บังไอ้ชอบมาด่าเดียบะดูน่ะดีหัวจิที่ยามพาเลยไอ้ตัวดักเตอร์ก็ตาน่ารอกไม่นักไม่ตัวตัวให้รีพอร์ตกูมังอาดกูมังมาตัวรีพอร์ตฟังอันนี้กูมาตัวง่ายไปแล้วฟังได้กันสิจ้าkayak kita sarak ta bani na haji pung amma makhai mukta re aduna kayak kita sarak ta bani lamman gidane unne la pai do re aduna video to bo kayak ta na hautre video kam ta hautre unda haji report mu yung rasmiyam report phanga ga doctor ta mu yung hala chatui ai hairak ke na tu simyam ta dum phanga lat ke kai hairak ba no chala se sila report ngai đi tu sẽ đi làm cái này report sẽ em làm gì đó ngai cái ông ngai thôi tao không đi tôi mua doctor đã chơi hẳn tôi ni cái đại lấy bác sĩ doctor rồi phao na gì doctor phao na rồi doctor đó lấy em phải cho report tôi hẳn tôi ni report sẽ phù rồi cái sắt là cái nó cho cái sắt được thao rồi à rồi không để tôi thao ra cái này mà nó đúng cái hai đặc cái đầu tôi nên giang là tán những cái bệnh là cái này phải khó lấy cái hai đặc cái tán những cái này vậy chứ ಅದು ಫರೇದಿ ಹರಕದಬದಿ ಮಾಲೆವ ಹಗ್ದಾಂಗೆ ಹಾನ ಅದು ಮೈನ ನಾದ್ರೆ ಬಗಸು ಅದು ಸೋನೋಗ್ರಾಫಿ ತಗೋದನಸು ಫರದಿ ಫಬೋದು ಮೈನ ಖಲ್ದೆ ಬಹರಕದು ಅದು ಫರೇಕ ಹರಕದು ಜಾನ ತಾರ ಹನ್ನಿಂಗಿನೆ ಇದನ್ನ ವಚತಗ ಥಾರಗ ಡೈರೆಕ್ಟ್ ಡಾಕ್ಟರ್ ಖಂಗನರಗ ಉನ್ನರಗ ಚಟ್ಕೈನ ತವಿನಿ ಫರೆ ನ ಆಪರೇಷನ್ ತಗಸಿ ಯಾನಿ ಗ ಹೈರದೆ ಐನ ಚುಂಗತ್ತೋಯ್ಸೆ ಐನ ಹರಾವುದೋಯ್ಸೆ ಆಸ್ ನಿ ಮಯಾಂಗಿ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯄ꯭ꯔꯦ ꯇꯧꯕꯤꯗꯅꯀꯣ ꯑꯩꯒꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯕ ꯄ꯭ꯔꯦꯗꯣ ꯁꯐꯜ ꯑꯣꯏꯗꯣꯔꯕ ꯀꯩꯅꯣ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯐꯪꯉꯦ ꯍꯧꯖꯤꯛ ꯑꯁꯤꯃꯨꯛ ꯄꯨꯔꯒ ꯗꯥꯛꯇꯔꯗ ꯌꯦꯡꯍꯜꯂꯨꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯨꯡꯗ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯇꯧ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯈꯜꯂꯦ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯂꯣꯏꯔꯦꯅ ꯍꯧꯖꯤꯛ ꯔꯤꯄꯣꯔꯠ ꯐꯪꯕ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯈꯜꯂꯦ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯨꯔꯅꯤ ꯗꯥꯛꯇꯔꯗꯣ ꯐꯪꯅꯕ ꯉꯝꯗ꯭ꯔꯦꯕ ꯑꯃꯗꯣ ꯍꯧꯖꯤꯛ ꯍꯣꯔꯇꯤꯗ ꯂꯩ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯜꯂꯅꯤ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯈ꯭ꯔꯅꯤ ꯔꯤꯄꯣꯔꯠꯇꯣ ꯊꯥꯈ꯭ꯔꯦꯕ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯥ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯅꯤ ꯃꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯕꯖꯥꯔ ꯃꯥꯡꯗꯧꯔꯦ ꯀꯣꯏꯅ ꯂꯥꯛꯇꯅ ꯑꯗꯣ ꯑꯗꯨꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ